अहनबदा मारू ओइबा पाउ Manipur gi mikhal asi santi oina free and fair oina pangthokpa yanaba election authority na thorang lakhot piu haina AICC ki delegation amana memorandum pisin kre Assam state tagi hena chawkhatpa ziribam ama oihnaba district asidagi BJP gi mihut ama pamjai aikhoi punna leiminasi loinana Manipur gi manung hanjin pa mafam singda leiriba awa ana sing amata leihaloi haina CMN birena haikre Amadi Manipur Assembly Mikhal gi damak state asida Naga People's Front NPF ki campaign chathanaba Nagaland ki Chief Minister Amadi NDPP gi luchungba Naifyu Rio Yaungna party gi makok thongba luchungba kaya Senapati district ta thunglakhrei Kurumzari Pony TV na pizaba numidang gi Manipuri paumiging tabiri basingbo Jennifer Sarmana taram nokjari Hojik pau sandok na pizari Manipur election ki AICC senior observer J Ram Ramesh amadi AICC in charge Manipur Dr. Charan Das na ngasi Manipur ki chief electoral officer constituency tarukta handak mikhal ga mari leinana thokhiba tongan ba hingsa gi thodok tara mari ki matang da memorandum ama pisin kri memorandum aduna lakadoriba election asi free and fair oina amadi santi leina pangthokpa yana ba election authority da demand tawri Memorandum piba aduda K Mega Sandra MPCC working president MLAP Sarachandra Amadi MPCC ki office bearer Singsu Saruk Yaki AICC ki senior observer J Ram Ramesh na haki BJP na vote kararoi khangbadagi hingsa gi thausil chatharagliba asi yengduna leire lakadoriba election asi state administration na free and fair election ohenaba mathau ningthina tawdre Masina maram oiraga Congress na memorandum ama pisin duna chief electoral officer da appeal tawkhibani intervention to ensure free, fair and peaceful election. But you must be confident of it is resolved. AICC in charge Manipur Dr. Charan Das na haiki democracy gi wahan thok asi kaihal loidabani amadi law and order asi state asida ningthina ngak sengedabani Mahak na mikhal ga mari leinana thokpa hingsa gi thokdok singda janaba sing matik chaba dandi pigadabani haki Mahak na makha taraduna BJP sarkar na chathariba hingsa asina takpadi tungdasu masidagi henba kaya ama thoklakpa yana lairi haki We urge upon, we have demanded before the election authority that these organized violence activities should be stopped. And those who are involved in the criminal activities, they should be booked to task. And there should be full, free and fair election. The election authority should ensure and the law and order should be maintained properly. Democracy should not be tempered by organized violence. The way the ruling party government is trying to do from the beginning, it indicates that in future they may do a lot many things. So it has to stop. And let us see, we are waiting for a few days. Isigi working president K Mega Sandra na hingsa gi thodok asi mamang da su kaya rak thokre masit thingba mathau tai loina na hingsa gi thodok aduda janaba sing ain gi matung ina dandi pi ga dabani haki basi 6 assembly constituency da adi tongan ba incidents mayam ama mi hatpa adagi tongan ba BJP gi MLA singi minister singi area sing sida kano tawba de thohaning da ba thodok mayam ama thokpa si minyam thokre nomaina direct mayum da sanga kapkhre sorokta double barrel puthoga kapkhre tongan ba yum kai da nomai kapsin basin singba incidents mayam ama thokpa sigi aikoi peacefully yamna democratic oiba adumba election number lainana bagi damak aikoi election commission of India da aikoi complaint se tawjabani Manipur ki chief minister amasung BJP luchungba N Virena lakadoriba state assembly mikhalda thorakliba BJP ki mirep singi damak vote khombagi thabak kan khalakli ngasi jiribam 40 assembly constituency ki BJP ki mirep oidiba N Buddha Chandra gi firal changkhatpagi thoramda N Biren Singh su saruk yakri
Thoram ga mari leina Chief Minister N Birena Wangang laduna Assam state tagi hena chawkhatpa Ziribam ama ohenaba district asidagi BJP gi mihut ama pamjai aikhoi puna laiminasi loinana Manipur gi manung hanjinba mafam singda lairiba awa ana sing amata laihalloi haibasi BJP gi wasakni haiki Isamak Jiribam da laklaga haizari madudi Manipur gi Jiribam asi model district ama ohensi miyam punna nungsi chanana laiminasi haina Birena appeal tauki Ziribam ki JT Road Samgat Sakat Naba Senfam Kaithoktuna Lairabani Code of Conduct Laibana Tabakara Taptarabasu Atubada Lambi Asi Samba Hauragani Haina Sumhagna Fongdok Laduna Ziribam Prazana and Buddha Sandra Board PBU Haiki Ngasigi Thoram Aduda Rajya Sabha MP Lesemba Sana Jauba Manipur Food Industries Corporation Limited ki Vice Chairman K Sarat Kumar Singh Assam ki Minister Asok Singhal A Biren Singh ex Minister 40 Jiribam AC KS Janaki Devi Ajaksha Jila Parisat Jiribam L Virjit Singh Spokesperson BJP Manipur Pradesh TS Romsang Singh Social Worker Jiribam Bima Lendu Roy President BJP Kasar District Assam L Samarendra Singh Pradhan Hilgat Gram Panchayat Laljading Mar Pradhan Boro Bekra Gram Panchayat Paushing Kamai President Naga People's Front NPF Jiribam District Amadi BJP Gimaru Oibak Mioy Kayasu Saruk Yaki Thoram oina ikoi miyam gi oiba mifam ama mayam भारत माता की नरेंद्र मोदी जी ना नरेंद्र मोदी जी ना नरेंद्र मोदी जी ना बुद्ध जी ना बुद्ध जी ना बुद्ध कहाँ ना सिको थैंक यू जय हिंद जीरी जी तंगाई फदन है कोई मॉडल डिस्ट्रिक्ट कोई ना सेंपट कभी यारो यहाँ बनी मशीन मॉडल डिस्ट्रिक्ट कोई ना मधुकी मॉडल डिस्ट्रिक्ट अमुक वही नंबर सेंपट अब होना ब मतंदा सरकार दा अमुक सपोर्ट टोई अमुक तो ए हाई अमुक सेल हाई तो बुदु नत्ता बा बुदु गुम्बा मा बीजेपी के सेंग बा एमएलए मा पिरो ओ है बा हाने की तो आहान बदा मुग्यावी है गुम तवी यदि मरक थोक अमुक थोक है गुम तवी लई है गुम तवी सटली है गुम तवी भाग निता ता देवा हाने दो अदुना लेंगुई दबा नसा की फिरेक चुम्बा भारतीय जनता पार्टी की तसेंग बा अदगी इंटेंडिंग कैंडिडेट मयाम सिने जो सैक्रिफाइस तौरगा अमत ओइना थागलबा अइना बुदसे मार्जिन वाना कहनबिरो Pangthokadoriba Tarangithoi Suba Manipur Legislative Assembly Mikhalgi Damak State Asida Naga People's Front NPF ki campaign Pangthoknabagi Damak Nagaland ki Chief Minister Amadi NDPP ki Luchingba Naifyu Rio Yauna Party ki Makok Thongba Luchingba Kaya Naga Furupna Hena Tariba Senapati District Thunglakri Scheduled Draft ki Reserve Tawduna Thamba District Ahum Ukrul Senapati Amadi Chandel ki AC Tarada NPF ki candidate Kaya Ama Lairi NPF ki Luchingba amasung Hanagi Chief Minister TR Jaliang Amadi Party ki General Secretary Achum Bemo ki kosu election campaigning asida saruk yagani Tangkak ani thokna pangthokadoriba Mikhal asida NPF ki mirep oiriba sing adudi Chandel A sida Langhu Paul Ring Anal Tengnopal A sida Dangsawa Korungthang Maring Fungyar A sida Laishio Kaishing Ukrul A sida Ram Muiva Jingai A sida Kasim Vasum Karong A sida Kaho Sile Anthony Mau A sida Loshi Diko Tadubi A sida M Francis Ngajokpa Tamay A sida Awangbo Panmay Amadi Tamenglong A sida Kangtua Nang Panmay ni Handak Pangthokadoriba Mikhal asida Thangmayban Assembly Constituency dagi BJP gi miram oiriba Jotin Waikhom gi Mikhal ga mari lenyana ngasi Thangmayban hizam laikai de laiba mahaki yumda firal chengkhatpagi thoram ama pangthokri Thoram aduga mari lenyana Jotin Waikhom na hai mahak na miyam gi mihut ama oina seba tawge haina khotnarok liba asi fana kuire constituency asida chahi kaya dagi sotharak liba amasung awat apasing asi man khatuna awon ba constituency ma ohena begi damak mahaku miyam gi mihut ama oina thagat piyu Thoram aduda Works Minister TS Biswajit BJP Manipur Pradesh ke President A Sarda Union Minister of State Dr. R.K. Ranjan Amadi Rajya Sabha MP Ningtho Lesemba Sana Jawbana Chingba Mioy Kayana Saruk Yaki Amen Prajada angtang ay usanging wen angtang trial to view have say ay appeal to jeri kong non na lona na pagi awon ba thaimen na maporak tana
ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯑꯣꯄꯣꯖꯤꯁꯟ ꯇꯥꯃꯔꯦꯛꯁꯦ ꯍꯟꯅ ꯑꯣꯄꯣꯖꯤꯁꯟꯅ ꯀꯥꯕꯗꯒꯤ ꯊꯥꯏꯃꯟꯒꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯇ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝ ꯆꯤꯊꯕꯁꯦ ꯑꯩꯈꯣꯏ ꯁꯣꯊꯕꯁꯦ ꯌꯥꯝ ꯂꯩꯔꯦ ꯃꯁꯤ ꯃꯌꯥꯝꯁꯦ ꯃꯦꯀꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯊꯥꯒꯠꯄꯤꯔꯒꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥꯁꯦ ꯐꯖꯅ ꯇꯧꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝ ꯌꯨꯝꯗ ꯂꯩꯕ ꯑꯅꯥꯕꯁꯤꯡꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯗ꯭ꯔꯦꯁꯤꯡ ꯇꯧꯕ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯂꯧꯕ ꯔꯥꯏꯁ ꯇ꯭ꯌꯨꯕ ꯍꯥꯞꯄ ꯀꯦꯊꯦꯇꯔꯥꯏꯖꯦꯁꯟ ꯍꯥꯞꯄ ꯑꯦꯅꯦꯃꯥ ꯇꯧꯕꯤꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯅꯔꯁ ꯑꯃꯗꯤ ꯗꯣꯛꯇꯔ ꯊꯤꯕꯗ ꯑꯋꯥꯕ ꯊꯦꯡꯅꯕꯤꯔꯕꯗꯤ ꯋꯥꯕꯤꯔꯒꯅꯨ ꯃꯦꯗꯂꯦꯟ ꯍꯣꯝ ꯅꯔꯁꯤꯡ ꯀꯦꯌꯔ ꯁꯔꯚꯤꯁ ꯃꯅꯤꯄꯨꯔꯅ ꯄꯨꯡ 24 ꯆꯨꯞꯅ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯏꯟꯖꯦꯛꯁꯟ ꯄꯤꯕ ꯗ꯭ꯔꯦꯁꯤꯡ ꯇꯧꯕ ꯐꯤꯗꯤꯡ ꯇ꯭ꯌꯨꯕ ꯍꯥꯞꯄ ꯀꯦꯊꯦꯇꯔ ꯍꯥꯞꯄ ꯑꯃꯗꯤ ꯃꯈꯜ ꯀꯌꯥꯒꯤ ꯑꯅꯥꯕꯁꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯖꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯃꯦꯗꯤꯂꯦꯟꯒꯤ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ 9205987988 ꯑꯃꯨꯛꯀꯁꯨ 9205987988 ꯗ ꯀꯣꯜ ꯇꯧꯗꯨꯅ ꯇꯥꯟꯅꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯒꯨꯒꯜ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯃꯦꯗꯤꯂꯦꯟ ꯑꯦꯞ ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ꯕꯨꯀꯤꯡ ꯇꯧꯕꯤꯌꯨ ब्रेक की मतुंग तराम नोकचरी मखाताबा पाव पिसरी ममांग था जनवरी की तांग 38 लांटूग्राम रामप्रसादपुर ढोलाई कचार असम दा लैबा कैसाम प्रवीणबु मिजोराम दा मिहाथिना हातोकपिखिबा थौदोक अदुगी मतुंग नमराम निपेन सिंहाना कस्टडी दा सिखिबा असिगा मरी लैनना सेमखिबा जॉइंट एक्शन कमिटी demanding justice for the double murder of Praveen Singha and Nipen Singhana कौखिबा मियामगी मिफम अमा लांटूग्राम ढोलाई की कम्युनिटी हॉल दा ngasi pangthokre मिहात असिगा मरी लेना असम गवर्नमेंट का JSC का वारी साननबा थौरांग तौरिबा जैरक असिदा WMC ने लाकिबा फेब्रुवारी 18 की मनुंगदा मिजोराम हाईवे दा ब्लॉकेट तौगनी हाइना पाव फोंखिबा असि JSC का WMC का पाव फोना होदबदगिनी हाइरी ngasi WMC की मिहुत सिंगा JSC का पुना फामिनादुना WMC ना ब्लॉकेट तौगनी हाइखिबदु हंदोक चरे हाइना WMC की मिहुत सिंगा मिफम अदुदा संगदोखरे लोइनना JSC ना मिसी असिगी मटांगदा बन तौगनी हाइकी बसु लाइटे हाइकी कनागुंबा CSO NGO सिंगना JSC का तामनरमदना मिसी असिगा मारी लेनबा थबक थौरम अमता तौबिदना बसु JSC की चीफ कन्वेनर खेट्रिमयुम कुंडालना मखाताना फोंदोखी JSC की लीगल एडवाइजर रमाकांतना हाइकी JSC ना चंगसिलिबा खोंजंग असिदा मियाम पुना मतेंग पांगबियु अमदी मिसी असिगे अचुंबा वायन फंगनबा अमता ओइना लमिनसी मिखल मतम नुमित तरानी थोई तीनदा ngaisilaklapana mirep singna Bisnupur district ki mafam kayada magi firal chinkhatnari thanga kendra da Indian National Congress ki mirep oiriva Birla Hobism ki firal chinkhatpagi thoram ngasi thanga lawai da leiba masagi yumda pangthokre thoram aduda thanga kendra ki mafam kayada gi lakpa ima sing amadi ahal laman kayana athen pot amadi yaifa thauningi potlam kaya puduna Congress mirep Birla bu pukning thogatki Tungda miyam ki meeting ama thanga lawai mamang sabal ground da pangthokuna vote komki meeting atuda moirang kendra ki MLA P Sarachandrana mamang da Manipur amadi Bharat ki damak Congress party na tawkiba thabakaya gi matang da sandokna thamki loinana AMPCC ki working president T Mangi Babu nasu mahakna Congress lengak da yawringai da tawramba thabak aduga hojik ki matau asika khenaba kaya puthokuna wa ngangki Tungda mirep oiriba Birla Hobism na haiki madudi thanga kendra si Manipur da khwaidagi sothaba kendra ama oire kendra asida high school ama dagi hena laite higher secondary laite aduna education da yamna sothai development gi lamda yangbadasu market laite lambi thong fatte bank laite loinana tourism gi paikhat pa yaba thabak amata paikhat pide Karigumba mahakna mai paklabadi tourism sector da achoba mikyeng thamduna lairik haiba naha kaya thabaki khudong chaba pinaba honagani amadi hiram ayambada sotharaba thanga kendra semgatnaba honagani haiki Moirang kendra da NPP ki candidate oiriba TI Santi gi firal chengkhatlaba tungda Moirang chengai lampak da miyam gi meeting ama pangthokre Thoram aduda Moirang kendra gi mafam kaya dagi lakpa maitei pangal sing yauna yamlaba miyam na saruk yaki Meeting atuda hanagi MLA N Mangina Manipurda oira kadoriba rajniti ki matangda wangangki Meeting atuda kendra asigi mirep oiriba TI Santina mirep oina thoklibasi Moirang kendra Progressive Front na kup na khadna raga tungda laurakpa firep ki matung ina laukhatpa khongthangni haki loinana mahakna haukiba matamda kendra asigi seba tawjarakpada soikiba kaya yaurabasu
ngakpiyu haiki loinana covid matam oibana yumthong khoding changduna bot khomba ngamza khidre masigi damak ngakpiyu haiki sotharaba kendra asibu samgat sagat pada mahakpu mihut ama thagat piyu haina miyam da haizaki CDO More amadi 43 AR gi combined team amana chathakiba joint operation amada KYKL gi cadre ama fagat kre operation adu lakadoriba election asiga mari lenana laukhatpa jackson thorangi manung chana chathakibani hairi KYKL cadre adu SS Corporal Sagol Sem Ingobi Allies Nongthang Chahi Kuntra Mari Kawi hairi mahak listing aniga mari gi March da KYKL da yauduna hauzingna loop asigi corporal oina thabak tawbani hairi Lakadoriba Tarani Thui Suba Manipur Legislative Assembly election asida Quantauzam Kendragi candidate Oinaba Mirep Che Pisinarapada Scrutiny Loibada Mirep Manga Laibagi Manungda Ani Amadi Mirep Che Pisin Bada Mahagi Thak Jumna Ide Laifam Chumi Lali Tauribasi Asengba Adukak Happy You Natragadi Kendra Miyam na Mirep Oiriba Singbu Thazaba Manglaga Huranba Oina Urakani Haina Quantauzam Kendragi INCG Mirep Laistram Nandona Ngasi Awang Jirida Bangtokpa Paugi mifum amada fungdokri mahakna makha takibada candidate oiriba makhoi manga bu takpi tambiba ngamba doctor engineer scientist IAS makal suna amadi makhoi dagi sel paiba henba miyoi kaya ama lai makhoi gi mamangda oideba haizilaga kari kanagani adugi mahuta asyang bahairaga miyam gi seba taunaba hotnasi kendra sigi miyam pang dabani aduga ka hena miyam Kanana hena miyam gi thabak tawi sel pai lairik hai haibasu loina khanglam gani aduna miyam na su miyam gi khanga daba miyoi bu mi hut oina khanbiyu haiki hauzik pau gi marak thana atemba break amamuk lawminasi Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tawbinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlin Home Nursing Care Service Manipurna kungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medellin gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medellin app download tawduna booking tawi Break matung taram nokjari makhataba pau pizari handak pangthoka doriba tarani thoi suba Manipur Legislative Assembly Mikhal Asida Uripok Assembly Constituency dagi Congress ki mirep oidiba nunglepa Mahananda Singhi Mikhal Gamari lenena ngasi firal chikat kre amadi nomagi oiba Congress Party ki political conference amasu pangthokre Haunabi matung ina laishon tinson gi thoram sing yauna pangthokiba thoram aduda mirep nunglepam Mahananda na haiki madudi handaki Mikhal Asida mahak soidina mai pakani amadi miyam na thousand biu Uripok praja sing asi lairik laishu hairaba afabana karino fatabana karino habasi khantaba ngamlaba miyoi ngaktani maram aduna miyam na handaki vote asi achumba mida pibiu haiki Firal jingkhatlaba matungda CLP lujingba amasung hanagi Chief Minister Okram Ibobi Singna Congress Party bu support tawbiyu amadi Mahananda bu thagat pirau haiki mahakna makhata na haiki madudi BJP gi lengak session asina miyam da awaba pire amadi haiki bawa amata thabak to ontopak ngamduna leibaga loinana aranba propaganda kaya sizina duna miyam bulana lujingduna laire loinana Congress ki matamda paikhatpa project sing BJP sarkar na miyam da utchaiduna sarkar asina thabak yamna tawba sariba asi laibak thibani haiki Gumba, oil padaba, namba, hopefully Sarkar Haibakari. I Rajniki Kudonsa Lauraga, not Rakana, what Kamana Vani and High Hadden was like a handful of a shame of faith to me, BJP the Hangi question never. One of Manipuri Prajas in say, we go constituency the lady of Prajas in say, I should come up my wife. I had a From the Noivani, Moikutara, Raptam, Raptam, even of the meaning of the Mayam, I say. There should have to be understand. One I had the Pahai Hadalaga, Yagani,
हाइना उनको उगा केनगा पारिल सरकार सही मंगासी अखोई चांगे तौर येगा करी करी उनको केंद्र सरकारी करी तौर हाइजन बनतना उदम थबक मरुइना इफाल शोर दले उनको केंद्र मिनी मणिपुर हवितारे चिंगशु तमशु लेबे जगानी चिंगशु मेटेशु लोइनमक लेबे जगा अमुकोइबा अमदी जगा शिदा लोकताक पाट गुंगलबा ओइगी इपाय पुगी ममांगी लेरबा लम्फे पाट कनबा हबिशे अहान आइगी पांदरने लम्फे पाट से कनबा तारगदी अखोइगी सुहोर शिदा इशिंगी अवाब कया अमा प्रजासिंगने हिंगरिबेसे पाट से कनबा मतमदा अखोइना मदुगी वाटर हार्वेस्टिंग तौदना ट्रीटमेंट प्लान हापगा अखोइगी मदुगी इशिंगदु प्रजासिंगदा योहनबा नुंगनी हाबिदि हाजबा कयामसु थमी मरमदि मसी लेक असे मसी अखोइना वाटर रिजर्वर अमगा लोइनेना टूरिज्म स्पॉट हाइदना लोकताक पात को चत्रगसु लम्फे पात लागा टूरिज्म स्पॉट अमा सागतपगिसु याम चावबा नेफम अमुकोइसु याई इम्फाल ईस्ट की ओइना चाही मार्फू हेलबसिंग हकचांगी फिबम मियामदगी खेतनरबसिंग अमदी एब्सेंटी वोटर्स की पोस्टल बैलेट सिंग थादोकपगी थरम अमा ngasiदगी डिस्ट्रिक्ट इलेक्शन ऑफिस इम्फाल ईस्ट न सिंजुना इम्फाल ईस्ट डीसी कॉम्प्लेक्स दा हौदोखरी थरम अदुदा वांगांगलादुना चीफ इलेक्शन ऑफिसर राजेश अग्रवालना मणिपुर दा अहानबा ओइना पाखतलिबा थौरांग असिगी मखादा नुपी पोलिंग पर्सनल खक्तगी ओइबा टीम असिना पोस्टल बैलेट की दमक दरखास्त हरखिबा सिंगी युमदा चतुना vote thada hangani haina phongdokhibaga iroinana thorang asida nupi polling personnel ngakagi oba team saruk yariba asina nupi de sakti sinaba amadi mikhalda nupi yamna saruk yarakani habagi thajaba lai haina haiki Imphal East ki SP M Pradip na saruk yakiba thorum aduda district election officer Imphal East ki KS Dainana Imphal East ki oina postal ballot ki darkhast harakhiba sing punna mioi lising amaga jamnga kun mari ni amasung polling personnel mari na saba team tara taruk na district asigi absentee voter khudingmak tha asigi tangkun manga fawba vote thada hanaba pandam thamli haina phongdoki access to Imphal East administration also for taking this initiative. Thank you. Saibadi akhoi 80 plus chahi marfudagi helaba amasung PWD voters singi damakta postal ballot opt tawzarak pase aro singda 1524 punna opt tawbiraki ngasi akhoina dispersal tawkhiba si polling postal ballot team ni tara truk ni makoi tara team tara truk asina akhoi yum da chatlaga ngasai gi postal ballot opt tawbikhiba voters singi yum da chatlaga akhoi gi vote asi thada hangedori bani Imphal East yamna nungaiba manna akhoi postal ballot team sing asi nupi ngata oi including videographer amasung observer team amamda mi marina polling team sai hadi polling officer ani ama videographer ama adaga micro observer ama hariba team member khudingmak nupi ngatani duga hoziki sigi exercise asi ngasi tang tara tarukgi hauraga akoina pandam thamiba si tang kun manga phawdadi completely loina bagi exercise aduni kai samtong kendra gi RPI athawa lagi mirep mahesur thongnawjam gi firal jingkhatpagi thorum ama kai sampata leiba mahaki yumda pangthokri ngasigi thorum aduda Minister of State for Social Justice and Empowerment Ramdas B Athawale amasung party gi North East Observer Binod Nikal Jesu sarukyaki firal jingkhatpagi thorum ga mari leinana mirep oiriba mahesur thongnawjam na haki mahapu amoktang vote ka hanbiu mathangda vote sungkhom khomdana kagani amuktang vote ka hanbada mathangi election di thabakna adumak takadabani vote khomlubagi mathau taroi haina mahakna phongdokhi mahesor na makhata na haiki mahaki ahanba maru oiba pandam di mai paklaba matungda imung khudimak senthok lehanaba thabak pibani center gi leiriba scheme khudingmak Manipur da paikhatuna lairaba miyam gi awaba ko khanjagani thabak sing asi paikhatpa yanaba thongna adu amuktang miyam na pibiu haina mahakna phongdokhi
ꯂꯥꯛꯄ ꯏꯉꯝ ꯉꯝꯗꯕ ꯂꯝꯖꯦꯜ ꯌꯥꯝꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯅꯍꯥ ꯑꯃꯅ ꯆꯪꯉꯒ ꯌꯥꯝꯅ ꯆꯦꯜꯂꯒ ꯑꯩꯈꯣꯏ ꯄꯨꯖꯔꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯪꯖꯔꯛꯄ ꯄꯣꯂꯤꯇꯤꯛꯁꯁꯤꯗ ꯉꯁꯤ ꯐ꯭ꯂꯦꯛ ꯍꯣꯁꯇꯤꯡ ꯁꯦꯔꯤꯃꯣꯅꯤꯁꯤꯗ ꯃꯌꯥꯝ ꯄꯨꯂꯞ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯃꯤꯌꯥꯝ ꯂꯥꯛꯄꯤꯔꯒ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯂꯥꯛꯄꯤꯔꯒ ꯉꯁꯤꯒꯤ ꯚꯣꯠ ꯄꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯦꯟꯅ ꯄꯤꯕꯤꯔꯦ ꯑꯃꯨꯛꯇꯪ ꯃꯥꯏ ꯄꯥꯛꯁꯦ ꯚꯣꯠ ꯀꯥꯕ ꯃꯤ ꯑꯃꯅ ꯃꯇꯨꯡꯒꯤ ꯚꯣꯠ ꯂꯥꯛꯄꯗ ꯚꯣꯠ ꯈꯣꯝꯕꯩ ꯗꯔꯀꯥꯔ ꯁꯨꯡ ꯂꯩꯇꯦ ꯊꯕꯛꯅ ꯇꯥꯛꯀꯗꯕꯅꯤ ꯑꯗꯨꯅ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯗ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯑꯃꯨꯛꯇꯪ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯑꯃꯨꯛꯇꯪ ꯚꯣꯠ ꯄꯤꯕꯤꯌꯨ ꯍꯟꯗꯛꯄꯨ ꯃꯥꯏ ꯄꯥꯛꯑꯕ ꯃꯊꯪ ꯚꯣꯠ ꯈꯣꯝꯕꯩ ꯗꯔꯀꯥꯔ ꯁꯨꯡ ꯂꯩꯇꯦ ꯊꯕꯛꯅ ꯇꯥꯛꯆꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔ ꯄ꯭ꯂꯁ ꯃꯅꯤꯄꯨꯔꯒꯤ ꯗꯦꯕꯂꯞꯃꯦꯟ ꯋꯥꯠꯄ ꯃꯌꯥꯝꯁꯦ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯃꯥꯡꯖꯤꯟ ꯊꯥꯅ ꯂꯝꯖꯦꯜ ꯌꯥꯝꯅ ꯆꯦꯟꯖꯔꯒ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯦ ꯃꯃꯥꯡ ꯊꯪꯅ ꯄꯨꯈꯠꯄ ꯉꯝꯅꯕ Thorum aduga mari lenyana Ramdas B Athawale Union Minister MOS na haiki handak pangthoka doriba Manipur Vidhan Sabha Mikhal Asida Maheshwar Thonawjamna karigumba hek mai paklabadi soidina minister ohengani madugi damak BJP gi center gi makok thongba luchungba singda wari sanaba loiri RPI hariba party asi sotharaba kanglup singi amadi naha singi damak leiba party amani handak RPI gi mirep oiriba Maheshwar Thonawjam asi yamna mating leiba miyam gi yamna khanba mishak amani maram aduna kendra gi miyam na mahaku mai pakhan birau sungsoi soidina kendra asida ahongba kaya uba fangani thoram aduga mari lenina Mr Ramdas B Athawale Union Minister MOS na haki handak pangthoka doriba Manipur Vidhan Sabha Mikhal asida Sri Maheshwar Thonawjam na karigumba hek mai paklabadi soidina minister ohengani madugi damak BJP gi center gi makok thongba luchungba singda wari sanaba loire RPI hariba party asi sotharaba kanglup singi amadi naha singi damak leiba party amani handak RPI gi mirep oiriba Maheshwar Thonawjam asi yamna mating leiba miyam gi yamna khanba misak amani maram aduna kendra gi miyam na mahaku mai pakhan biru sungsoi chhorjana kendra asida ahongba kaya uba fangani haki is also supporting to all general category, OBC category, SC category, ST category, minority category, women category, girl category, youth category, old category. Republican Party is also supporting all because Dr. Baba Saheb Ambedkar was the leader of Republican Party of India. Dr. B.R. Ambedkar has given the very strong constitution to India और बाबा साहब अम्बेडकर जी ने इतना बड़ा संविधान दे दिया है ये संविधान से भारत मजबूत हो रहा है मणिपुर मजबूत हो रहा है माननीय नरेंद्र मोदी जी मणिपुर के लिए नॉर्थ ईस्ट के लिए उन्होंने बहुत ही अच्छा पैकेज दे दिया है हमने रिपब्लिकन पार्टी ने एक दो सीट हमने मांगी थी लेकिन बीजेपी ने हमको सीट नहीं दिया Meghalaya gi hanagi Chief Minister amadi Trinamool Congress TMC gi luchingba Mukul Sangmana haikre mioi kayana ain kaina koila khani sungduna paisa tanduna Meghalaya da anoba lalholu kaya linkhatana ba hotnari masigi matangda video su lai haina mahakna phongdok laduna Meghalaya gi mafam kharada ain kaina koila khani sungbagi thabak chatharakliba asi center na hakchina laudaba dagini haikhi mahakna paliba sarkar asina masigi matangda khangna khangsinadina laithokli haina Mukul Sangmana makhatana maral sikhi aroibada maru oiba paw amuk hana bizari Manipur gi Mikhal asi santi oina free and fair oina pangthokpa yanaba election authority na thorang lokhat piu haina AICC gi delegation amana memorandum pisin kre Assam state tagi hena chokhatpa ziribam ama ohenaba district asidagi BJP gi mihut ama pamjoi ekhoi puna laiminasi loinana Manipur gi manung hanjinba mafam singda lairiba awa ana sing amata leheloi haina CMN birena haikre amadi Manipur Assembly Mikhal gi damak state asida Naga People's Front NPF gi campaign chathanaba Nagaland gi Chief Minister amadi NDPP gi luchingba Naifyu Rio yauna party gi makok thongba luchingba kaya Senapati district ta thunglakre ngasigi oinadi Pony TV na bizaba numidangi Manipuri paw miding tapiri basingbu amokana khurumzani